Eikhoigi KHUNNAI ASIDA SHINGNARAKLIBA SHING ASI Ngasigi Meerol na Kupna Neina-Houdrabadi Eikhoigi Phurup Asi Hougatpa Ngamlaroi Phurup OIHOUGANI HAINA Chief Minister and BIREN PHONGDOKKHRE Wafam asing asi stat kitakta pangthokpa Maharaj Gambhir Singhgi Chamaga Marifutara Suba Laikhidabagi Ningsing Thauramda Chief Minister na Phongdokhibani Manipur State Archaeology amasung Department of Art and Culture na sinduna Laingaki Maruoiba Minister Singh MLA Singh Civil Amadi Police ki Makok Thongpa Official Kyana Saruyaduna ngasi Langthabada Laiba Maharaj Gambhirgi Kubamda pangthokpa Thauram aduda Chief Minister and Biren Hai Laiwai Kraba Eikhoigi Ipa Ipugi Khongul Lidaba Laibak asigi Lairamba Puwari Nainadaba Shina Eikoi Masalgi Marak Macet tarakpagi pibam dalakpani Eikoi asi kadai chalibano kadai lairibano kadai yaugadoribano haibagi pandam khangdana Eikoi ayamba lairakibani Eikhoigi pibam asi kadai yaurabagi haiba asi kanana su nainaramde icham chamna Eikoi leibak asigi citizen ama oina hinglakpani adubu manungdadi Eikhoigi KHUNNAI asi sumjaduna Kintha gadobagi ngaiduna lairaba upambi ama oiramlei masi yamna pukning nungsiningaini drug mahusagi phibam amadi lokaina changlakliba mitop sing amadi misingda chang manadabagi phibam na KHUNNAI asida pirakliba sapu asi Neina-Houdrabadi Eikhoigi Asi Hougatpa Ngamlaroi Phurup ama oigani Maharaja Gambhir Singhna masagi chahi 94 khakta ngairakpa matamda laikidaba asi kari maramdagi no haiba asi Eikhoina khangpham thoi Kumjali Singh amaga Chanipan Kuntarukta British ka Myanmar ga Khudiak pinakiba Treaty of Yandaboda British na Myanmar da Manipur gi lam oiriba kabo tampak pithokiba duda nungaikidaba dagi Maharaj Gambhir Singh laikidabane Eikhoina ngasi lamda masida ningtamna hingba ngamliba si laiwai kraba thoba ipa ipu singna kathokiba sing adugi mahainani Makhoigi wakalon Eikhoina ikai khumnaduna khudung induna chatpa mathoktai Southeast Asia da piklabasu pikna maning tamba leibak ama oirakiba iramdamni masi Eikhoina khangba mathautai ipai pu singgi khongul liba ngamdraba ipai pu singbu ikai khumnadrabadi macha oina poklubagi wantok leite Eikhoina kari lalubagi Eikhoida sukthina singnarakpano mahakna constitution gi wangmada thabak paikhalamba thoklabadi mahak khudakta Chief Minister dagi resign tauge Eikhoigi bunamthanaba honarakliba si kaidaunungda yaba ngamloi Eikhoigi officer sing maruoina revenue amadi forest ki officer na mabukchel senglamdaba yamna communal oiba thawong sathaba yauki more asi small town committee gi mafamni matam amagi chief secretary na moreda ADC gi khul manga recognize tawramki amaromda reserve forest oiriba langolda matam amagi additional chief secretary amana masagi Phurup khaktagi khanduna yum humpu pithoklamki asigumba officer singna Manipur si mang takhalambani ngasida Eikhoida Shingnaraklibा Sing munna khangduna mapangal kanba lamdam ama oihanaba honaba mathautai haina Chief Minister na makha taki drug na Eikhoigi am so lage Eikhoigi nahasi lakh kunthra khat leijaba pik khaba Manipur state da lakh ama makhai gi mathak drug na soe nong tadre ngasi u hogdabana turen le ising leitre pat kange kari sarga hingani koi karai dagi hingdori ising di semba hibre koi sigi punamaksi laingak londa sasanda loina yawbu ngaptani hairwe boxin nakalama loina torgana somda ai thabak khara half transfer posting khara taw lambi khara se percentage khara lawrga leibudu adurane that is not governance adubu sasan lo but someone has to take risks to save the present and future generation kana gum khara dimadu sacrifice sobutai kathok patai karigi Ngasigi Meerol amri tongi Meerol kannana dragla under disi thoa moy popi thara under disi thoa moy mapandagi mito mayam changa under disi thoa moy hanagi leijari ba khoi try kunthra ga mari manga kaya nu sinna lemine khoi G20 kaya phajana function tawminai sangai festival kaya phajana function tawminai khoi try kunthra mari magi machugi dance dress selakana jagoi saminaraga kari tawkhre khoina kari lalure kari lalu baino chamjagrama maitai praja single attack torukrido mayum mai thabri gido kari lalu baino maitai praja na kari tawkrage Manipur sarkar na kari tawkrage aranba constitution gi wang madam machet ama aranba tawram hayo khudak to hujima resign tawbi Ngasigi tawramaduda Chief Minister and BIREN luchingduna Minister Singh MLA Singh amadi laingaki makok thongba official singna Maharaj Gambhir Singhgi khubamda haikalaika tamki loinana Maharaj Gambhir Singh maidingu narasing amadi Sana Hirachandragi mitamda haikalaika tamki tungda thoba Singhgi mafamda tarpon katuna ikai khumnaba utki loinana Manipur Rifles ki contingent amana gun salute piduna athoba Singhgi mafamda ikai khumnaba utki